ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯊꯥꯕꯜꯗ ꯁꯤꯡꯒꯥꯔꯩ ꯂꯤꯂꯥ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡ ꯌꯥꯝꯕꯨꯡꯒꯤ ꯈꯣꯟꯖꯦꯜꯗ ꯕ꯭ꯔꯤꯗꯤꯞ ꯌꯥꯡꯂꯦꯝ, ꯉꯥꯟꯕꯒꯤ ꯈꯣꯟꯖꯦꯜꯗ ꯊꯧꯕ ꯃꯣꯏꯔꯥꯡꯊꯦꯝ, ꯂꯛꯁꯃꯤꯒꯤ ꯈꯣꯟꯖꯦꯜꯗ ꯉꯥꯟꯊꯣꯏ ꯆꯕꯨꯡꯕꯝ ꯑꯃꯗꯤ ꯎꯔꯤꯔꯩꯒꯤ ꯈꯣꯟꯖꯦꯜꯗ ꯔꯣꯃꯥ ꯍꯤꯖꯝ, ꯂꯤꯂꯥ ꯏꯕ ꯗꯦꯅꯤ ꯋꯥꯍꯦꯡꯕꯝ, ꯄꯨꯊꯣꯛꯄ ꯁꯟꯖꯤꯠ ꯁꯥꯏꯈꯣꯝ. ꯇꯥꯕꯤꯔꯁꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯊꯥꯕꯜꯗ ꯁꯤꯡꯒꯥꯔꯩ. ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯕꯣ? ꯂꯣꯏꯔꯦ ꯌꯥꯝꯕꯨꯡ. ꯁꯤ ꯐꯝꯁꯤꯁꯨ ꯊꯥꯖꯔꯝꯃꯒꯦ. ꯅꯪꯗꯤ? ꯑꯩꯗꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ. ꯉꯁꯥꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡꯒ ꯄꯨꯟꯅ ꯕꯨꯛ ꯐꯤꯌꯥꯔ ꯑꯃ ꯌꯦꯡꯉꯨꯕ. ꯃꯗꯨꯗ ꯑꯩꯅ ꯅꯣꯕꯦꯜ ꯑꯃꯈꯛ ꯂꯩꯔꯛꯄꯅꯦ. ꯃꯗꯨ ꯄꯥꯁꯤꯔꯥꯅ ꯈꯜꯂꯤꯕ. ꯍꯌꯦꯡꯁꯨ ꯉꯟꯅ ꯍꯧꯒꯠꯀꯗꯕ ꯑꯣꯏꯔꯤꯅꯤ. ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯃꯤꯔꯣꯜꯒ ꯂꯩꯇ꯭ꯔꯦ. ꯁꯨꯇꯤ ꯂꯩꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯣꯏꯅ ꯄꯥꯔꯣꯗꯅ. ꯌꯥꯅꯤꯗ. ꯑꯩ ꯀꯩꯁꯨ ꯋꯥꯗꯦ. ꯌꯥꯝꯕꯨꯡꯁꯨ ꯁꯨꯇꯤ ꯂꯩꯔꯗꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯉꯤꯗꯨꯗꯤ. ꯍꯣꯏꯅꯦ, ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯋꯥꯅꯤꯗꯅ. ꯑꯁ ꯌꯥꯔꯤꯁꯦ. ꯐꯝ ꯊꯥꯕꯁꯤ ꯂꯣꯏꯔꯦ. ꯌꯥꯝꯕꯨꯡ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ. ꯊꯦꯡꯈ꯭ꯔꯅꯤ. ꯉꯥꯏꯈꯣ. ꯅꯪꯅ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯄꯥꯅꯤꯡꯂꯤꯕ ꯅꯣꯕꯦꯜꯗꯨꯕꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ? ꯅꯠꯇꯦ, ꯀꯅꯥꯅ ꯏꯕꯅꯣꯕ? ꯑꯏꯕꯕꯨꯗꯤ ꯑꯅꯧꯕ ꯃꯥꯜꯂꯦ. ꯑꯣ. ꯅꯣꯕꯦꯜ ꯃꯃꯤꯡꯗꯨꯅ ꯊꯥꯕꯜꯗ ꯁꯤꯡꯒꯥꯔꯩ ꯍꯥꯏꯕ. ꯀꯔꯤ? ꯊꯥꯕꯜꯗ ꯁꯤꯡꯒꯥꯔꯩ ꯍꯥꯏꯕ? ꯍꯣꯏ. ꯃꯅꯤꯄꯨꯔꯤ ꯅꯣꯕꯦꯜꯅꯤꯅꯦ. ꯃꯥꯅꯤ. ꯂꯤꯇꯔꯦꯆꯔꯒꯤ ꯑꯣꯖꯥꯅꯤꯅ ꯅꯣꯕꯦꯜ ꯃꯃꯤꯡꯗꯨꯗ ꯉꯥꯎꯔꯨꯔꯤꯕ ꯑꯣꯏꯔꯤꯅꯤ. ꯍꯩꯕꯤꯔꯦꯗ. ꯍꯌꯦꯡꯁꯨ ꯑꯣꯐꯤꯁꯀꯤ ꯐꯤꯜ ꯚꯤꯖꯤꯠ ꯂꯩ ꯍꯥꯏꯗꯥꯏꯅꯦ. ꯄꯣꯊꯥꯕꯤꯔꯣ. ꯊꯦꯡꯈ꯭ꯔꯅꯤ. ꯍꯣꯏ. ꯑꯗꯨꯗꯤ ꯅꯪꯁꯨ ꯄꯪꯊꯦꯡꯅ ꯂꯩꯔꯅꯨ. ꯑꯩ ꯇꯨꯝꯕ ꯆꯪꯉꯦꯍꯦ. ꯊꯥꯕꯜꯗ ꯁꯤꯡꯒꯥꯔꯩ. ꯀꯌꯥꯗ ꯐꯖꯈ꯭ꯔꯕ. ꯊꯥꯕꯜ ꯐꯕ ꯑꯍꯤꯡ, ꯇꯉꯧꯕ ꯂꯩꯔꯥꯡ ꯁꯤꯡꯒꯥꯔꯩ. ꯏꯉꯦꯟꯒꯤ ꯑꯇꯤꯌꯥꯗ ꯃꯪꯂꯤꯕ ꯅꯣꯡ ꯑꯗꯨꯅ ꯐꯨꯗꯤꯠ ꯐꯨꯅ ꯆꯨꯔꯛꯂꯕꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯋꯦꯇꯤꯡ ꯁꯦꯠ ꯃꯆꯥꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯅꯣꯡ ꯊꯨꯞꯂꯤ. ꯅꯣꯡꯅꯦꯅ ꯇꯧꯔꯤꯁꯦ. ꯊꯕꯛ ꯑꯃ ꯆꯠꯄꯗ ꯌꯦꯠꯈ꯭ꯔ ꯄꯣꯠꯅꯤ. ꯍꯩ, ꯁꯤꯗ ꯅꯣꯡ ꯊꯣꯛꯄ ꯆꯪꯂꯛꯂꯤꯁꯤꯕꯨ ꯂꯛꯁꯃꯤ ꯅꯠꯇ꯭ꯔꯅꯦ? ꯑꯁ, ꯆꯣꯠꯂꯦ ꯇꯧꯏꯁꯦ. ꯂꯛꯁꯃꯤ ꯅꯠꯇ꯭ꯔꯣ? ꯀꯅꯥ? ꯑꯩ ꯉꯥꯟꯕ. ꯐꯦꯁꯕꯨꯛꯇ ꯍꯦꯛ ꯆꯦꯠ ꯇꯧꯔꯛꯄꯗꯨꯅꯤ. ꯑꯣ, ꯅꯤꯡꯁꯤꯡꯉꯦ. ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ. ꯌꯨꯝ ꯌꯧꯔꯝꯗꯥꯏꯁꯤꯗ ꯅꯣꯡꯁꯦ ꯀꯟꯅ ꯍꯦꯛꯇ ꯆꯨꯁꯤꯜꯂꯛꯑꯦ. ꯁꯣꯝꯗꯤ ꯀꯗꯣꯝꯗ ꯆꯠꯄꯤꯔꯨꯕꯅꯣ? ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯅꯤ. ꯅꯣꯡꯁꯦ ꯆꯨꯁꯜꯂꯛꯄꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯅꯣꯡ ꯊꯣꯛꯂꯝꯂꯤꯕꯅꯤ. ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯤ ꯅꯣꯡꯁꯦ ꯆꯨꯔꯛꯀꯅꯤ ꯊꯥꯖꯔꯨꯗꯕꯅꯦ. ꯈꯪꯗ꯭ꯔꯦ, ꯃꯥꯂꯦꯝꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯁꯤꯅ ꯑꯁꯨꯝ ꯀꯥꯏꯊꯔꯛꯂꯕꯅꯤꯅ. ꯍꯣꯏ, ꯑꯩꯈꯣই ꯃꯤꯑꯣꯏꯕꯒꯤ ꯍ꯭ꯌꯨꯃꯦꯟ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯌꯥ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯎ ꯋꯥ ꯀꯛꯊꯠꯄ ꯍꯦꯟꯒꯠꯂꯛꯄ, ꯄꯣꯂꯨꯁꯟ ꯊꯣꯛꯂꯛꯄ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅꯁꯨ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯇꯧꯔꯛꯄꯒꯤꯅꯦ ꯑꯆꯧꯕ ꯃꯆꯥ ꯑꯃꯅꯤ. ꯆꯨꯝꯃꯤ. ꯃꯤꯑꯣꯏꯕꯅ ꯆꯥꯎꯈꯠꯂꯛꯄ ꯑꯁꯨꯝ ꯍꯦꯜꯂꯛꯄ ꯍꯥꯏꯕꯁꯤꯁꯨ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠꯇꯗꯤ ꯑꯆꯧꯕ ꯑꯀꯥꯏꯕ ꯑꯃꯗꯤ ꯄꯤꯔꯤꯕꯅꯤ. ꯂꯥꯜꯂꯕ꯭ꯔꯅꯦ? ꯍꯣꯏ, ꯃꯗꯨ ꯑꯆꯨꯝꯕꯅꯤ. ꯑꯗꯣ ꯅꯣꯡꯁꯤꯁꯨ ꯈꯔ ꯄꯥꯊꯔꯛꯂꯦ. ꯑꯩ ꯆꯠꯂꯒꯦ. ꯆꯠꯈ꯭ꯔꯦꯅꯤ. ꯏꯉꯦꯟꯒꯤ ꯅꯣꯡꯖꯨꯗꯨꯗ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯁꯩꯌꯧ ꯑꯣꯏꯈ꯭ꯔꯕ. ꯑꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯗꯅ ꯋꯥꯔꯤꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯄꯥꯔꯒꯦ. ꯑꯁ, ꯀꯩꯗꯧꯅ ꯂꯥꯛꯏꯅꯣ? ꯁꯨꯝ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡꯗꯣ ꯎꯅꯤꯡꯂꯛꯄ. ꯂꯩꯀꯥꯏ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯔꯤꯕꯣ ꯁꯤꯕꯣ? ꯀꯩꯅꯣ, ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯃꯤꯋꯥ ꯉꯥꯡꯅꯕꯁꯨ ꯂꯩꯔꯤꯕ꯭ꯔꯣ?
ꯑꯣꯅꯦ ꯅꯣꯏ ꯏꯝꯐꯥꯜꯗꯗꯤ ꯂꯩꯔꯝꯗꯕ ꯌꯥꯏ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗꯗꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯂꯧ ꯁꯨꯔꯦ ꯃꯤꯋꯥ ꯆꯥꯛ ꯆꯥꯔꯦ ꯃꯤꯋꯥ ꯃꯤꯋꯥ ꯌꯥꯎꯗ꯭ꯔꯗꯤꯅꯦ ꯊꯕꯛ ꯑꯃꯠꯇ ꯁꯤꯟ ꯄꯥꯡꯗꯦ ꯍꯥꯏꯅꯔꯤꯅꯦ ꯈꯪꯉꯕ꯭ꯔꯣ ꯑꯗꯣ ꯂꯛꯁꯃꯤ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯀꯩ ꯋꯥꯅꯣ ꯁꯤꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨꯁꯦ ꯑꯁ ꯐꯝꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯣ ꯁꯥꯎꯁꯟꯅꯕꯗꯨꯁꯨ ꯄꯛꯆꯩꯌꯦ ꯅꯣꯛꯂꯁꯨ ꯐꯖꯩ ꯅꯨꯡꯁꯤꯕꯅ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤꯕ ꯌꯦꯡꯅꯤꯡꯕ ꯄꯣꯛꯏ ꯂꯛꯁꯃꯤ ꯇꯨ ꯁꯤꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯅꯅꯦ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯤꯍꯟꯒꯅꯤ ꯑꯩꯅ ꯃꯔꯣꯜꯁꯨ ꯊꯣꯛꯇꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯅ ꯅꯪ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯒꯗꯧꯔꯤꯕ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕꯁꯨ ꯈꯣꯡꯅꯥꯡ ꯑꯁꯤꯅꯗꯤ ꯈꯪꯂꯝꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯗꯥꯉꯥꯟꯕ ꯗꯥꯉꯥꯟꯕꯅ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯋꯥꯠꯄꯒꯤꯅꯤ ꯈꯪꯗꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯦ ꯅꯨꯡꯁꯤꯕꯅꯦ ꯂꯛꯁꯃꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯁꯨꯛ ꯀꯤꯖꯕ ꯂꯝꯕꯦꯜ ꯑꯁꯤꯗ ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯕꯨ ꯆꯤꯡꯅꯔꯤꯕ꯭ꯔꯥ ꯂꯛꯁꯃꯤ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯅꯪꯅ ꯇꯣꯏꯅ ꯁꯨꯝ ꯂꯥꯛꯂꯕꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯑꯃ ꯂꯩ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯅꯪ ꯃꯔꯝ ꯑꯃ ꯏꯈꯪ ꯈꯪꯗꯕꯒꯨꯝ ꯇꯧꯏ ꯗꯥꯉꯥꯟꯕ ꯅꯪꯅ ꯅꯛꯁꯤꯜꯂꯤ ꯈꯨꯗꯤꯡ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯂꯩꯇꯥꯗꯕ ꯑꯃꯅ ꯇꯠꯇꯅ ꯋꯥꯕ ꯄꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯤ ꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯣꯕ ꯑꯩ ꯅꯨꯄꯤꯅꯦ ꯃꯁꯤ ꯅꯠꯇꯅ ꯄꯤꯅꯤꯡꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯂꯩꯇꯦ ꯂꯛꯁꯃꯤ ꯍꯜꯂꯣ ꯍꯜꯂꯣ ꯀꯗꯣꯝꯗꯅꯣ ꯂꯩꯔꯤꯕꯣ ꯑꯣ ꯎꯔꯦ ꯊꯦꯡꯂꯛꯂꯕꯗꯤ ꯀꯩꯗꯧꯔꯦ ꯂꯥꯏꯟ ꯒꯥꯔꯤꯗ ꯃꯊꯥꯡ ꯑꯅꯤ ꯊꯣꯛꯅ ꯇꯣꯡꯂꯛꯄꯗꯨꯗ ꯇꯧꯔꯤꯅꯦ ꯌꯥꯝꯅ ꯊꯦꯡꯉꯕꯣ ꯌꯥꯝ ꯊꯦꯡꯕꯗꯤ ꯑꯣꯏꯗ꯭ꯔꯤꯗ ꯋꯥꯔꯤ ꯁꯥꯕ ꯌꯥꯈꯤꯅꯤ ꯗꯥꯉꯥꯟꯕ ꯆꯍꯤ 3ꯁꯦ ꯃꯤꯀꯨꯞ ꯑꯃꯅ ꯁꯥꯕ ꯌꯥꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯠꯂꯒꯨꯝꯁꯤꯔꯥ ꯃꯗꯨ ꯌꯥꯗꯦ ꯉꯁꯤ ꯅꯪꯅ ꯆꯠꯂꯤꯕꯗꯣ ꯍꯌꯦꯡ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅꯕꯅꯦ ꯅꯪꯅ ꯌꯥꯝꯅ ꯋꯥꯒꯗꯕ ꯑꯣꯏꯔꯒꯗꯤ ꯆꯠꯂꯒꯨꯝꯁꯤꯔꯥꯅ ꯈꯜꯂꯤꯕ ꯏꯁ ꯅꯪ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝꯅ ꯍꯩꯔꯦꯅꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩ ꯀꯩꯁꯨ ꯋꯥꯔꯣꯏꯌꯦ ꯂꯛꯁꯃꯤ ꯆꯍꯤ 3 ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏꯗ ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡꯗꯤ ꯆꯍꯤ ꯑꯃꯇꯅꯤ ꯑꯗꯨ ꯍꯦꯛ ꯂꯣꯏꯔꯛꯄꯗꯗꯤꯅꯦ ꯅꯪꯕꯨ ꯎꯅꯕ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯑꯩꯒꯤ ꯕꯕꯥꯅꯁꯨ ꯃꯆꯥ ꯑꯩꯅ ꯕꯦꯡꯀꯤ ꯕ꯭ꯔꯥꯟꯁ ꯃꯦꯅꯦꯖꯔ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯗꯨꯅ ꯕꯦꯡꯛ ꯄꯤꯑꯣꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯦꯅꯦꯖꯔꯗꯨꯁꯨ ꯄ꯭ꯔꯃꯣꯁꯟꯗ ꯌꯧꯔꯛꯂꯅꯤ ꯃꯇꯝꯗꯨꯗꯗꯤꯅꯦ ꯕꯕꯥꯒꯤ ꯃꯪꯂꯥꯟꯗꯣ ꯃꯪꯐꯥꯎꯅꯔꯦꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯅꯪ ꯑꯩ ꯌꯥꯔꯦꯁꯦ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯋꯦ ꯁꯦ ꯀꯩꯅꯣ ꯁꯤꯕꯣ ꯑꯩꯅ ꯅꯪꯒꯤꯅꯦ ꯍꯥꯏꯗꯅ ꯈꯨꯗꯣꯞ ꯑꯃ ꯁꯥꯕꯅꯦ ꯁꯦ ꯈꯨꯗꯣꯞꯁꯦ ꯅꯪꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯗꯣꯝꯕꯤ ꯑꯗꯨꯗ ꯂꯦꯡꯗꯅ ꯁꯤꯕꯤꯌꯨꯀꯣ ꯈꯨꯗꯣꯞꯄꯤꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯣ ꯌꯥꯗꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯨꯡꯅꯕ ꯑꯩ ꯈꯨꯗꯣꯞꯁꯦ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯗꯣꯝꯕꯤꯗ ꯁꯤꯔꯒꯦ ꯗꯥꯉꯥꯟꯕ ꯄꯨꯡꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯆꯪꯅꯕ ꯇꯧꯔꯣ ꯍꯣꯏ ꯂꯛꯁꯃꯤ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯁꯦꯐ ꯖꯔꯅꯤ ꯑꯣꯀꯦ 예탕바 구돔비다 사나기 구돔 오 그야드는 시리바 그리기노
Ngasidi nobel asina ibu asuk nungolaliba. Hello. Hello. Chak charabo. Chare. Lakshmi. Pau Pao matamura. Kai pau no. Haro. Nang na ingon da piramba khudop tu gi mangul se. Ngasi ta khangu gum tawi. Kari khangi ba? Nangbu khangning bra ne. Ai yam khangninge ba. Se hayo ba dangan ba. Nangdi aina video call tawrak ka harasu hekte yade. Lakshmi, nangna aibo ninga ko mikupta karamna aibo ning bagi awab do khang bagi. Aigi thamoida nangi saktamdi sagatuna yekhrabane. Lakshmi. Nang ai lapna leinarasu nangi saktamdi aina uningba mikupta mitmang sida nangi nokmi ba saktamdo adumak urai. Maduda phangliba sakpham madudi phajaba wahaina pongdok pangamloidaba mamine. Aidi nangmu mikup amata su kautokti. Mikup khuding nangbu uduna tale. Karigino khangbra. Khangdeda. Aigi yethengbu khudki ko sa sida aina mikup khuding uri basidi. Nangi yethangbu khusada. Karamna uriba. Yethangbu ko sa gi khudom bise ubada nangbu dum ningsingi. Nangna haikidana. Atai ko sada khudop adu sigino hairibado ahina nangbu tatana ningsingna boiramne Dangan ba. Lakshmi aigi punsigi khongchat khodingda nanga satminari khanbadane ai isase sokthaba mikup amta poktri nangna aigi thongna oiri Thongna aduna nang mapung phaba mingthol aduga loinana aigi nakta la uko ai nangbu ngairamge Nangi nungsibagi leijalna nasom chemduna aina nangi nanakta laptuna nangi napada aigi nungsi nasomdo thelage ko Lakshmi Dangan ba ai ngasi di nangonda kainomta haigena kaiwano hekta hayo nang ai budilana lawganu ko ai Lakshmi tanga ko office ki kolam lai sim ta pai ki ko ai ma thamgra male Ngasisyo ma aigi nungsibagi wari lige haiduna he layo iraba khongnang nangi nanakta lagi kayam kuire yorokpa kuitrida ngarang tholokpaga lake khanbani aduda wabaga kaiga yorokpanaga thiengbaga lakpa ngamkhidre saungko saudeda ngasi lakli basiga manadrane manarambasu yai adubu khangdeda karibo Lakshmi yang hangmu labuk asida yengkibada wanglaba singmai asiga malemgase samnaba mandra aidi madu yaningde asuk fajaraba mahoksagi kusem asibu karigino nangna yengningdriba khangde aidi yengningi dangan ba nang aigi nungsibasisu tungi khallubada Jing amadi malemna samnabadi malaga lapnana lairamba adugum oikigadra haiduna akiba poe Lakshmi karigino nangna mamai makok samnadaba wayamna nganglido sum haibanida nangdi thabaksu tawre matiksu charedana aduna chanaba ma yengkhrabadi taningdeko asengbani miyoibagi punsidi mafamna matamna masak mawong loina hongkiba ngaktane aduga dangan ba aise yarese toklo mahoksagi kusemda phajabagi wariga ai amuga nairaro Lakshmi se aina nangine na lerakpani siloksilo gamlani na mane gamlani mamal yamba khudoldi yamna leningi adubu ai piningde
ꯑꯩꯅꯅꯦ ꯂꯩ ꯆꯥꯔ ꯑꯃꯁꯨ ꯊꯥꯈꯤꯕꯅꯤ ꯅꯪꯅ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯅ ꯅꯤꯡꯊꯤꯅ ꯂꯩꯁꯥ ꯇꯝꯍꯜꯂꯨꯀꯣ ꯍꯣꯏ ꯂꯩꯔꯥꯡ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯂꯩꯁꯥ ꯇꯝꯂꯛꯄ ꯑꯗꯨꯗ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯄꯟꯊꯨꯡꯁꯨꯅꯦ ꯁꯣꯏꯗꯅ ꯌꯧꯒꯅꯤ ꯅꯨꯡꯁꯤꯕꯒꯤ ꯄꯟꯊꯨꯡ ꯑꯩ ꯂꯛꯁꯃꯤ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯇꯥꯔꯤꯛ ꯀꯌꯥꯗ ꯑꯃꯨꯛ ꯆꯪꯒꯗꯕꯅꯣ ꯆꯪꯕꯁꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇꯤ ꯂꯩꯈꯤꯒꯦ ꯄ꯭ꯔꯣꯕꯦꯁꯟ ꯄꯦꯔꯠꯁꯨ ꯍꯧꯗꯧꯔꯕꯅꯤꯅ ꯀꯨꯏꯅ ꯂꯩꯊꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯣ ꯃꯗꯨꯅ ꯆꯍꯤ 2ꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯣ ꯆꯍꯤ 2ꯗꯨꯗꯗꯤ ꯂꯩꯔꯥꯡꯗꯨꯁꯨ ꯅꯤꯡꯊꯤꯅ ꯂꯩꯁꯥ ꯇꯝꯂꯅꯤꯗ ꯅꯨꯡꯁꯤꯕꯒꯤ ꯄꯟꯊꯨꯡ ꯅꯤꯡꯊꯤꯅ ꯀꯣꯂꯣꯝ ꯁꯦꯝꯂꯕ ꯒꯝꯂꯥ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯀꯌꯥꯗ ꯑꯔꯊ ꯂꯩꯈ꯭ꯔꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯈꯨꯗꯣꯜ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 2ꯗꯤ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯑꯁ ꯄꯥꯏꯗꯦꯅꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯉꯔꯥꯡꯗꯒꯤ ꯀꯣꯜ ꯄꯥꯏꯗ꯭ꯔꯤꯁꯤꯕꯣ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯁꯦ ꯃꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ 마기 폴라에 할로 그이기노 낭나 이기 콜 바이드리디 와하이 아마따수 하이락데 ꯑꯩ ꯅꯈꯣꯏ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯩ ꯅꯪ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯊꯝꯃꯒꯦ ꯀꯩꯗꯧꯔꯕꯅꯣ ꯃꯥꯅ ꯑꯁꯨꯛꯇ ꯍꯥꯟꯅ ꯊꯝꯈ꯭ꯔꯤꯕꯁꯤꯕꯣ ꯅꯍꯥꯟꯗꯅꯦ ꯃꯥꯅ ꯂꯥꯛꯑꯝꯕꯗꯣ ꯍꯦ ꯂꯩꯍꯣꯏꯔꯕ ꯈꯣꯡꯅꯥꯡ ꯅꯪꯅ ꯃꯔꯣꯜ ꯊꯣꯛꯂꯝꯂꯕꯗꯤ ꯑꯩꯒꯤ ꯋꯥꯍꯪ ꯈꯨꯗꯤꯡꯒꯤ ꯄꯥꯎꯈꯨꯝꯁꯨ ꯐꯪꯂꯝꯒꯗꯕꯅꯤ ꯃꯤꯅꯝꯕ ꯀꯩꯗꯧꯔꯒꯦ ꯁꯟꯙ꯭ꯌꯥꯋꯥꯏꯁꯤꯗ ꯏꯐꯤꯡ ꯐꯤꯡꯅ ꯂꯥꯛꯂꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯋꯥꯍꯩꯁꯤꯅꯁꯨ ꯑꯔꯣꯏꯕꯅꯤ ꯀꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯜ ꯄꯥꯏꯗ꯭ꯔꯤꯅ ꯀꯔꯤꯒꯤ ꯅꯪ ꯃꯔꯝꯗꯨ ꯈꯪꯅꯤꯡꯕ ꯅꯠꯇ꯭ꯔꯥ ꯗꯥꯡꯉꯥꯟꯕ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯁꯦ ꯍꯥꯏꯌꯣꯕ ꯑꯩ ꯂꯨꯍꯣꯡꯒꯗꯧꯔꯦ ꯑꯩꯅ ꯈꯟꯕꯗ ꯏꯃꯥ ꯍꯣꯏꯅꯁꯨ ꯈꯔ ꯊꯨꯅ ꯁꯤꯜꯂꯛꯀꯗꯕ ꯃꯥꯜꯂꯤ ꯗꯥꯡꯉꯥꯟꯕ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯁꯦꯡꯕꯔꯥ ꯂꯛꯁꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯉꯥꯡꯂꯛꯇ꯭ꯔꯤ ꯅꯪꯁꯨ ꯅꯁꯥꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯍꯥꯕꯗꯣ ꯏꯃꯥꯗ ꯄꯤꯈ꯭ꯔꯦ ꯐꯩ ꯃꯇꯤꯛ ꯆꯥꯕ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯇꯤꯛ ꯆꯥꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯇꯣ ꯊꯕꯛ ꯇꯧꯗꯦ ꯃꯁꯥꯗꯤ ꯒ꯭ꯔꯦꯖꯨꯋꯦꯠꯅꯤ ꯍꯣꯏ ꯅꯪꯅ ꯃꯥꯁꯇꯔ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯛꯁꯃꯤ ꯅꯪꯒ ꯃꯥꯒ ꯌꯦꯡꯅꯕꯗ ꯃꯥꯅ ꯃꯇꯤꯛ ꯆꯥꯕ ꯈꯔꯗꯤ ꯍꯦꯟꯈ꯭ꯔꯦ ꯗꯥꯡꯉꯥꯟꯕ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯅꯪꯅ ꯑꯗꯨꯛ ꯃꯔꯧ ꯂꯩꯅ ꯋꯥ ꯉꯥꯡꯂꯤꯕꯅꯣ ꯂꯛꯁꯃꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ ꯀꯔꯤ ꯍꯥꯏꯕ ꯏꯁꯥꯅ ꯏꯁꯥꯕꯣ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯁꯦ ꯄꯥꯈꯪꯅꯤꯅꯦ ꯄꯥꯈꯪ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯑꯩ ꯈꯪꯂꯦ ꯋꯥꯐꯝꯗꯣ ꯑꯩꯅ ꯀꯌꯥꯔꯛ ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯅꯪꯅ ꯇꯟꯖꯥ ꯑꯃꯠꯇ ꯌꯥꯔꯦ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯅꯝꯊꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯃꯁꯛ ꯈꯪꯂꯦ ꯆꯦꯜꯂꯨꯔꯕꯤ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕꯗ ꯄꯛꯆꯔꯣꯏ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯌꯥꯅꯤꯡꯗꯦ ꯌꯥꯔꯦ ꯇꯣꯛꯂꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯒꯅꯣ ꯑꯩꯒꯤ ꯏꯗꯣꯝꯆꯥꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ ꯅꯪꯅ ꯆꯦꯜꯂꯨꯕꯗꯣ ꯑꯩꯒꯤ ꯏꯗꯣꯝꯆꯥꯒꯤ ꯂꯩꯀꯥꯏꯃꯛꯇꯗꯅꯤ ꯗꯥꯡꯉꯥꯟꯕ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯄꯨꯝꯅꯃꯛ ꯌꯥꯕꯤꯒꯅꯤ ꯈꯜꯂꯨꯕꯅꯦ ꯐꯔꯦ ꯑꯩꯗꯤ ꯆꯦꯜꯂꯨꯔꯕꯤꯅꯦ ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯆꯤꯝꯕꯥꯜꯁꯤꯗꯒꯤ ꯊꯣꯛꯇ꯭ꯔꯦ ꯃꯍꯧꯁꯥ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯉꯁꯤꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯑꯩ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯈꯛ ꯉꯝꯂꯣꯏ ꯗꯥꯡꯉꯥꯟꯕ ꯇꯣꯛꯂꯣ ꯌꯥꯔꯦ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯞꯆꯕꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇꯦ ꯂꯩꯀꯥꯏꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯃꯥꯡꯗ ꯑꯩ ꯆꯦꯜꯂꯨꯕꯤ ꯅꯨꯄꯤ ꯂꯧꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯍꯟꯅꯤꯡꯗꯦ ꯁꯦ ꯅꯪꯅ ꯄꯤꯔꯝꯕ ꯈꯨꯗꯣꯞꯇꯨꯅꯤ ꯂꯧꯁꯤꯜꯂꯨ ꯈꯨꯗꯣꯞ ꯑꯗꯨꯝ ꯑꯩꯒꯤ ꯅꯪꯁꯨ ꯅꯪꯒꯤ ꯆꯥꯅꯕ ꯌꯦꯡꯈ꯭ꯔꯣ ꯑꯩ ꯆꯠꯂꯦ
ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡ ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯃꯁꯤꯕꯨ ꯑꯩꯅ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯈꯤꯕꯔꯣ ꯃꯇꯝꯁꯤꯒꯤ ꯅꯨꯡꯁꯤꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯊꯃꯣꯏꯒꯤꯅꯦ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯉꯁꯤꯒꯤ ꯊꯥꯕꯜꯁꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠꯇ ꯀꯣꯟꯊꯣꯡ ꯃꯌꯥꯒꯤ ꯁꯤꯡꯒꯥꯔꯩꯁꯨ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯒꯝꯂꯥꯗ ꯍꯧꯔꯤꯕ ꯂꯩꯔꯥꯡ ꯑꯁꯤꯁꯨ ꯑꯩꯅ ꯐꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅꯁꯨ ꯅꯣꯡꯃꯇ ꯁꯥꯠꯂꯨ ꯌꯥꯈꯤꯗꯕꯅꯤ ꯅꯪꯁꯨ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯣ ꯃꯥꯅꯦ ꯑꯩꯗꯤ ꯆꯦꯜꯂꯨꯔꯕꯤꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯊꯥꯕꯜ ꯐꯥꯕ ꯑꯍꯤꯡꯗ ꯁꯥꯠꯄ ꯁꯤꯡꯒꯥꯔꯩꯅꯦ ꯍꯧꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯊꯥꯕꯜ ꯐꯥꯕ ꯑꯍꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯊꯥꯕꯜ ꯐꯥꯕ ꯑꯍꯤꯡꯗ ꯁꯥꯠꯄ ꯂꯩꯔꯥꯡ ꯁꯤꯡꯒꯥꯔꯩ ꯍꯦ ꯅꯨꯡꯁꯤꯕꯤꯍꯨ ꯅꯪꯅ ꯑꯩꯒꯤ ꯆꯦꯜꯂꯨꯔꯕꯤ ꯃꯤꯡꯊꯣꯜꯁꯦ ꯄꯨꯗꯨꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯄꯨꯕꯤꯌꯨꯀꯣ ꯆꯦꯜꯂꯣꯏ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯁꯦꯡꯂꯕ ꯊꯃꯣꯏꯕꯨ ꯅꯥꯊꯩꯗꯨꯅ ꯆꯠꯂꯤꯕ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕ꯭ꯔꯅꯦ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯗꯒꯤ ꯏꯖꯠꯅ ꯃꯥꯡꯊꯥꯔꯕ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤ ꯂꯧꯕꯗ ꯃꯥꯡꯂꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤꯅ ꯀꯔꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯑꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯕꯀꯣ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯛ ꯊꯃꯣꯏ ꯀꯜꯂꯤꯕ ꯃꯁꯤꯒꯨꯝꯕ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯀꯩ ꯑꯁꯤꯅ ꯀꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯆꯠꯂꯤꯕ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡꯒꯥꯔꯩꯒꯤ ꯂꯩꯅꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯥꯗ ꯐꯨꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯁꯣꯟꯊꯔꯤꯕ ꯑꯣ ꯄꯨꯡꯁꯦ 3 ꯇꯥꯔ ꯃꯥꯜꯂꯦꯗꯅ ꯑꯩꯗꯤ ꯅꯣꯕꯦꯜꯁꯤꯒꯤ ꯋꯥꯔꯤꯗ ꯏꯁꯥꯁꯦ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯨꯔꯕꯀꯣ ꯍꯦ ꯅꯪꯕꯨ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯣ ꯇꯨꯝꯗ꯭ꯔꯤ ꯍꯩꯃ ꯊꯣꯡꯅꯥꯎ ꯑꯁꯤ ꯏꯍꯥꯡ ꯍꯥꯡꯂꯦꯅ ꯇꯧꯔꯤꯁꯦ ꯅꯤꯡꯊꯝꯊꯥꯒꯤ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯂꯩꯆꯤꯜꯒ ꯌꯥꯅꯗꯨꯅ ꯌꯥꯝꯅ ꯁꯤꯠꯂꯤ ꯊꯣꯡꯅꯥꯎꯁꯦ ꯑꯩ ꯊꯤꯡꯖꯟꯒꯦꯀꯣ ꯌꯥꯝꯕꯨꯡ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯃꯤ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗꯦ 우리래 세 ꯑꯩ ꯋꯥ ꯍꯥꯏꯒꯦ 미오이바 이코시 누빠 누삐 하이드나 카이독두나 탐남나바수 아이코시 미오이바니 ꯌꯥꯝꯕꯨꯡ 미오이베기 마락다 캣나바 하이바 아마묵 레이브라네 ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯍꯤꯡꯕꯗ ꯌꯥꯝꯅ ꯂꯨꯍꯜꯂꯤ 나띠 ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯒꯤ ꯅꯣꯕꯦꯜꯗꯨꯒꯤ ꯋꯥꯔꯤꯗꯤ ꯀꯝꯗꯧꯏ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯑꯗꯨꯕꯨ ꯆꯦꯜꯂꯨꯔꯕꯤ ꯍꯥꯏꯕꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏꯗꯤ ꯀꯌꯥꯗ ꯋꯥꯔꯤꯒꯕ
우리래. ꯌꯥꯝꯕꯨꯡ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤꯗꯨꯗꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯕꯔꯥ? 우리래. ꯑꯃꯣꯠꯄ ꯐꯖꯗꯕ ꯍꯥꯏꯕꯁꯦ ꯀꯅꯥꯁꯨ ꯑꯣꯏꯅꯤꯡꯗꯦ. 우리래. ꯑꯗꯨꯕꯨ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤ ꯑꯃꯗ ꯃꯤꯌꯥꯝꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯦ, ꯑꯗꯨꯒ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕ ꯅꯨꯄꯥ ꯑꯃꯗ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯅꯤꯁꯤꯁꯨ ꯌꯥꯝ ꯆꯥꯎꯅ ꯈꯦꯠꯅꯩꯀꯣ ꯌꯥꯝꯕꯨꯡ. 우리래. ꯌꯥꯝꯕꯨꯡ, 미오이바 하이두나 밍톨 chấp 마나라바수 마뽕 파바 하이바 마네. ꯌꯥꯝꯕꯨꯡ, ꯅꯪꯒꯤ ꯋꯥꯔꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥꯗꯣ ꯃꯄꯨꯡ ꯐꯥꯕ ꯃꯤꯁꯛ ꯅꯠꯇꯦ. ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯊꯃꯣꯏꯗꯨꯅꯤ. ꯊꯃꯣꯏ. ꯊꯃꯣꯏ. ꯊꯃꯣꯏ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯀꯟꯕ ꯄꯣꯠꯁꯛꯅꯣ? 우리래. ꯃꯁꯛ ꯎꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯑꯃꯅ ꯊꯃꯣꯏ ꯑꯃꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯦ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯂꯝꯒꯅꯤ ꯊꯥꯖꯗꯦ. 우리래. 누피 젤루르바 누빠 젤루르바 누피 아니도 ꯈꯦꯠꯅꯕ ꯂꯩꯇꯦ. ꯌꯥꯝꯕꯨꯡ, ꯈꯦꯠꯅꯍꯜꯂꯤꯕꯗꯤ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯕꯅꯤ. ꯌꯥꯝꯕꯨꯡ, ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯨꯡ ꯀꯌꯥꯗ ꯆꯦꯜꯂꯨꯔꯕꯤ ꯍꯥꯏꯕꯁꯤꯒꯤ ꯆꯩꯅꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯈꯤꯕꯁꯨ ꯀꯌꯥ ꯑꯃꯅꯤ. ꯌꯥꯝꯕꯨꯡ, ꯃꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯀꯗꯕꯅꯤ. ꯌꯥꯝꯕꯨꯡ, ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯉꯁꯤ ꯅꯣꯕꯦꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤꯁꯦ ꯑꯁꯨꯝꯅ ꯑꯣꯏꯔꯝꯂꯕꯗꯤ ꯌꯥꯝꯕꯨꯡ, ꯅꯪ ꯀꯔꯤ ꯇꯧꯒꯅꯤ? ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯝꯒꯅꯤ. ꯆꯦꯜꯂꯨꯔꯕ ꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯅ. ꯍꯦ ꯑꯍꯣꯡꯕꯤꯁꯤꯗꯤ ꯃꯤꯌꯥꯝꯅ ꯆꯦꯜꯂꯨꯕꯤꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯇꯝꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤꯅꯤꯗ. ꯌꯥꯝꯕꯨꯡ, ꯁꯦ ꯅꯣꯡꯁꯨ ꯉꯥꯜꯂꯛꯑꯅꯤ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ. ꯌꯥꯝꯕꯨꯡꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯀꯞꯂꯝꯂꯣꯏꯀꯣ. ꯑꯁꯦꯡꯕ. ꯑꯁꯦꯡꯕ. ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯊꯥꯕꯜꯗ ꯁꯤꯡꯒꯥꯔꯩ. ꯂꯤꯂꯥ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡ: ꯌꯥꯝꯕꯨꯡꯒꯤ ꯈꯣꯟꯖꯦꯜꯗ ꯕ꯭ꯔꯤꯗꯤꯞ ꯌꯥꯡꯂꯦꯝ, ꯉꯥꯟꯕꯒꯤ ꯈꯣꯟꯖꯦꯜꯗ ꯊꯧꯕ ꯃꯣꯏꯔꯥꯡꯊꯦꯝ, ꯂꯛꯁꯃꯤꯒꯤ ꯈꯣꯟꯖꯦꯜꯗ ꯉꯥꯟꯊꯣꯏ ꯆꯕꯨꯡꯕꯝ, ꯑꯃꯗꯤ ꯎꯔꯤꯔꯩꯒꯤ ꯈꯣꯟꯖꯦꯜꯗ ꯔꯣꯃꯥ ꯍꯤꯖꯝ. ꯂꯤꯂꯥ ꯏꯕ ꯗꯦꯅꯤ ꯋꯥꯍꯦꯡꯕꯝ, ꯄꯨꯊꯣꯛꯄ ꯁꯟꯖꯤꯠ ꯁꯥꯏꯈꯣꯡ.